Armakada story collection channel gi mai kai degi mayam ga hadi irang sigi mayam da public interaction program am sinja wani koina lejai basi ima kaithel dani mayam na hangbini ba wakhan da hadi hangai do koi gi through dagi mayam da public discussion oina interaction oina program sinja wani ado mayam ara komi da koi question interaction program cha haujarai ba Sister, kenapa tang jage? Koi gi Manipur gi susi matang da, wali matang nga tang tau sian tau ni ba? Koi gi YouTube. Oh, sister kenapa tang jage? Koi je YouTube channel story collection ni laksa ni ba ko? Kami kai gitu. Koi gi Manipur gi susi matang. Koi je story YouTube channel lak ni ba ko? Ibok so dum tabi opa. Koi je Manipur gi irang sigi maram da hadi mayam da wahang kitang hangjagen lakpane ba ado ibo hoi matang kai thoko yagadra Kari matang no pangdini no oh akoi gi Manipur gi hante hajuji irang tawise asigi matang sida hadi mayam na praja na khanba wahang khaido ado akoi gi side gi hangaga da mayam da khangan bane ba adugi wahang khara hangge ibo ngatang khai dok ya ga dong atau không để mà tuần đi lại thì làm lại đi chặt tôi đi nghe dùng oh ibo di no hotel sa nó thing na si thôi vậy cái tang ya ga dong sir possibly cái tao wari nga sana ya ga dong coi je sister di Sister kai da gamta hang ya ga do. Wari nga chana ya ga do. Sister di. Sister wari nga chana ya ga do. Ko je jam mo wari ni. Ko yi Manipur situation ni matang nga tang chana ga do. Te ko wari matang nga taw ya ga do. Ya mo di ko Sister wari mo tayo natang tawa ka dro. Natang tawa wari jam mo wari ni. Sister kanta hang ya ka dro. Wari natang sana ya ka dro. Brother wari natang tawa ya ka dro. Koi gi Manipur gi rang ji matang ba ne ba ko. Ado koi je story haba YouTube channel am le story collection hai na ado site te laksa bane ba ado brother gi ming le phon ngam ta hi wa ai gi ming se buddha ka we ko chiwa ta gini oh ado brother wari ta yam na simple loi ba wari ne koi me am su loi khang na re koi gi net thing ba se net thing ma sina koi gi Manipur sida yam hadi Manipur gi Kenoda Kenoda economy am ti so alle ba asida brother gi mot kari phone ni net se net ki matang je haining di mayam le ba ko to bota bu net thingjan ba city am thina so ya khoida ai ja khoi khatagi natana van live la shudo ro adu dagi bank gi kai gi hiram gudi makta net to na system de chane bang akta ne ba ko adu bu situation ni yadra ga di net se thingjan ba ji mathok tai adu ero su last decision hai tara ko aroi ba decision ni tingba ya ta ba timing do adu ko tam thingan ni ta matan dari thingan ni de hai di koi sida taw yin ni che kitang taw ko cha ga tingba khan aduna ni ki matang che ai nai do every ujuk se net ki mathong ak tane ujuk taw nari mem je aduna koi gi ba net ki thing da ba ya ta ba tanjala ba matam do adu da tam thingan ya da ga taw da last decision da hai tare ko aduna ta bide kai nom ta wo ju ek thingjan bogum ba si sina ko education da ju am so e da ge ang sin class nong do da kai ka to bo le no so hai tar aduna yarim khai di thingan da budi pa mi adu bo government gi mathau ne koi na kai han yam so me
ado brother kanoje brother uchiwa de chu noi hai re ado up down lak pro point หลักที่สุดเมื่อกี้มากระเทียนนั่นแหละ NGO เขาเลยบอก โอ้ เมื่อกี้มาเชนเกโดวูมวาคายูเนียนไซด์ลอยนะมาคัน NGO เลยบอกอะดู NGO ตัวนั้นมาเชลไลบะ NGO ตัวนั้นยาวจ้าบะอะดูก็เดย์ไทม์นั้นสุกุมทับตัวเลยอะดูดังนั้นสุกี้มันนิ่งกระเทียนเจ้imagine the position ไปตัน โอ้เขาอย่างกันเลยบะเด้อายุมันดังกลับตัว มาado kanoje idea khoi che irang che to pom tam da lambi nung bi thing ba khot ba yaw che sina nong mo sara tan ma mi da di kam thi na son ye khang adu ba hai bi ไอ้ภาษาไอ้นายไปตัวลำบีจะจำ problem มันโอ้ยดูเนี่ยบ่เนี่ยสูมาทับไตลำบีสูมาทับไตลำบีจะก็ไม่ตัวกันอันนั้นให้ผมลากันนี่โน้มกี้คนนี้ก็กระเดียดก็ไปอะไรก็สมัครไปยากป่ะอาจจะลำบีเช่ก็ไม่ตัวกันคนนี้เดี๋ยวก็มาทับตัวทับให้ผมดูแลนี่อันนั้นให้ผมดูแลกันนี่ก่อนชินะจูอย่ามาเริ่มว่าเราก็ลำบีจี problem มันดีกว่าแต่เมื่อช่วงบันตัวบสินะที่คนนั้นจูที่ตัวริบสินพัมเจชิก็ที่ยังไงบันเนี่ยบันสินะที่ก่อนอะตัวผู้ตัวเบียตัวกี้ตัวบันเนี่ยคนจูขังเนี่ยตัวตาเราก็จูไอ้นั่นก็ใช่ตัวบันจิตัวเดียวตัวบัตรมิงก็โอ้ยนะคนกี้เลยว่าเสียส่วนแม่ไม่ดีนะก่อนตัวเราก็ไอ้ที่บันกี้ตัวงานก็ใช่ให้แต่ตัวเบียป่ะตัวเบียป่ะตัวปลับตรงนั้นเราก็ที่เห็นฝันนี่เขาเลยมาเริ่มที่โน้มกี้อีวันสิเป็นแต่พามีไม่เป็นแม่เจ้สิโน้มกี้สุรสารีนี่มันนุ่งแต่พามีไม่เป็นก็ยิ่งสุดเลยนั่นมันสุรกับสาบังอัตเนบก่อนอันนั้นสุรกับสาบให้เป็นสิหิงว่าเป็นนี่นะ compulsory สาตัวนี้แต่เมื่อช่วงลำบีสินะเป็นตกสังกีตาที่ฮิดมกุฏิมุตตะโอ้ยนั่นมันสุดท้ายตัวนี้ป่ะอันนั้นลำบีทิมบัสิที่ตั้งให้พัฒนาตัวนี้ไงอันนั้นลำบีกี้ทิมบันนัตตะว่าตรงงานป่ะคนกี้ตัวเบียป่ะให้แต่ละคนดูกุมป่ะคงจังกุมเลยตาก็ที่อันนั้นปลักตัวมีนักศึกษาสิ่งที่วันนั้นไอ้ปั๊มใจให้ท่านลำบีถึงบ้านเนี่ยถึงบ้านใช่ไหมให้ที่simple ประชามันแต่ยังที่น่าขายแบบพี่ครับด้วยให้ที่ประชาต้องมาอย่างเช่นทุกลำบีทับกุมภาษาการอยู่มุสาวบุดีเกมเลยแต่ว่าอันนั้นแต่เป็นน้องเมื่อกี้ฮัจญ์สุรสาบะเลยเดนะอันนั้นที่เนี่ยเสียไอ้ที่เนี่ยถึงบ้านบันเตาบ้านก็เสียไอ้ที่บันเตาบ้านนี่คิดว่าคนจะช็อกเสียมันนั่นที่ไอ้นายตัวพอเราเป็นภาษาที่akuเป็นพามีไปสิ่งเป็นได้พามีไม่เป็นสิ่งอะไรที่ไปเที่ยงสิ่งพามีไปกาบาตัวอีกคุยมักตะลำบีจิตได้เองที่มาตั้งแต่ตัวเตลี่เฟลซะตัวนี้บ้างอันนั้นเนี่ยสิ่งที่ตัดสินนะจากคนเราพูดมาตรงนี้นะไอ้คนนะที่จากคนเราพูดมาตรงนี้อัปเดตหลักใช่ไหมเนี่ยบ้างลำบีอัปเดตมาทักแต่สักนี่ไงสุดเลยเตลี่อันนั้นตรงงานลำบีมันเลยเนี่ยบ้างอันนั้นมาฆ่าแต่เลยหลักปนี้นะเมลี่ลำบีจิตตัดสินทิ้งอันนี้เด้อันนั้นเนี่ยตัวนั้นตั้งให้พัฒนากันว่าตรงนั้นเราก็จะไอ้ก็บอกว่าเขาเลยมันก็ไม่รู้ปฏิมาณที่แต่มันสุดไอ้ก็บอกเขาเลยแต่ยึดตัวลูกพ่อลูกแม่อุริเบลล์อุริก็สิ่งเลยนั่นมักลำบีที่ทิ้งที่ตาตัวเทลิเฟลสักตัวเนี่ยจนเป็นลำบีจะทิ้งแล้วก็ตาลิบดิมันจะพังกับราสุพังนั้นลำบีที่ทิ้งแบบสักการ์มาเริ่มนี่ก็อีเวนต์คุยกันตัวไอ้งานที่งานเดียเชียงรายประธานตึกมีมางานนี่สถานตัวกี่กว่าจนเป็นตัวกี่จะคุยยาวดีนี่ตัวคุยกันแบบตาลิบดิมันจะแกมจะพังกี่ทีให้แต่അതും ഇതാണ്ตัดเท่ากันเลยคุยตัวว้าวบุตรีภาษาตัวว้าวเลยคุยกันตั้งแต่เมนิปุระเลยป่ะมณิปุระภาษาพวกมันคอมมูนิตี้คือตัวว้าวเลยป่ะที่กันนะที่ใต้กันนู้นไอ้ยุคขังเดียตัวไม่ยังมันจะติดลูระปนินะว่าบุคคลตัวเชียร์ตัวเจริญตั้งโอเคಅದು ಕನೋಗಿ ಲೋಸಿಲಕ್ಕದ ಬರ ಕ್ವೆಶ್ಚನ್ ಅಂತ ಹಂಜಗೆ ಬಕ lambi thingwei matang la habi kre brother dai ne thingwei matang la habi kre yamna maru oi ba question ha ne ba basic necessities hayat ta ma moi se adu aroi da koi gi security singna adi law and order ngang na ba to da praja da adi ban nung to da hen ma port sin ne han khan bra sin ne bi state kiro center state kisu center gi so anima adu anima se season ne di lu khang na ma ta ne adi yamna hen baအရင်တစ်ချက်စီဇန်နဲ့လွတ်ခေါင်းနဲ့ငါတနေပါအပွင့်နဲ့စုရဲရဒနစ်လွတ်ဦးရဲပေါ့စီကိန်းနိုနေပါမရှိမထက်ထုံချင်းကြီးအော်ဒါကြီးမခါပေါ်လဲပါမရမ်ဒီမရှိမကြီးရူလမကြီးမခါတဲ့လက်ချက်ပဲနေပါအခုကျခွေးကြီးရူလမကြီးမခါတဲ့လက်နေငါတနေရဲ့ family မမနေပါ every state force family money
ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯐꯦꯃꯤꯂꯤ ꯑꯃꯃꯝꯗꯒꯤ ꯂꯣꯏꯅ ꯂꯥꯛꯅꯕ ꯉꯥꯛꯇꯅꯤꯅ ꯃꯣꯏꯒꯤꯁꯨ ꯃꯊꯛ ꯊꯣꯡꯕꯗꯒꯤ ꯂꯥꯛꯄ ꯄꯣꯠꯅꯤꯅ ꯑꯗꯨꯗ ꯃꯣꯏꯅ ꯗꯤꯁꯤꯖꯟ ꯂꯦꯞꯄ ꯉꯝꯗꯦꯕ ꯃꯔꯝꯗꯤ ꯃꯣꯏꯅ ꯗꯤꯁꯤꯖꯟ ꯂꯦꯞꯄꯒꯦ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄ ꯇꯥꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯗꯨꯗꯒꯤ ꯇꯣꯛꯄ ꯇꯥꯕ ꯍꯥꯏ ꯁꯦꯂꯦꯟꯗ ꯇꯧ ꯇꯥꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯣꯏꯒꯤ ꯑꯣꯏꯕ ꯇꯧꯐꯝ ꯊꯣꯛꯄꯁꯨ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯁꯨ ꯅꯠꯇꯦ ꯈꯔ ꯃꯈꯩꯗꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯑꯐꯕꯁꯨ ꯌꯥꯎꯏ ꯐꯠꯇꯕꯁꯨ ꯌꯥꯎꯏ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯅꯦꯒꯦꯇꯤꯚ ꯂꯣꯏ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯖꯒꯥꯗꯨꯒꯤ ꯃꯐꯝ ꯃꯇꯝ ꯂꯣꯏ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔꯗ ꯁ꯭ꯇꯦꯠꯇ ꯁꯥꯎꯕꯁꯨ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯗ ꯁꯥꯎꯕꯁꯨ ꯌꯥꯗꯦ ꯃꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅꯁꯨ ꯔꯤꯚꯦꯟꯁ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯋꯥꯔꯧꯔꯨꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯃꯅꯦꯕ ꯂꯩꯖꯩꯁꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯨ ꯃꯥꯅ ꯇꯧꯔꯔꯣꯏ ꯍꯥꯏꯒꯤ ꯇꯥꯔꯗꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯑꯥꯝꯗ ꯊꯥꯗꯣꯛꯄ ꯇꯥꯕ ꯑꯗꯣ ꯑꯦꯁ ꯑꯦ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯄꯦꯟꯗꯕꯁꯦ ꯂꯩꯔꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤꯁꯨ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅꯤ ꯑꯩꯈꯣꯏꯒꯤꯁꯨ CSO ꯑꯃꯒꯤ ꯃꯈꯥꯗ ꯂꯥꯛꯏꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯀ꯭ꯂꯕ ꯑꯃꯒꯤ ꯃꯈꯥꯗ ꯃꯥꯒꯤ ꯂꯣꯏꯅꯃꯛ ꯂꯥꯛꯅꯕ ꯉꯥꯛꯇꯅꯤꯅ ꯃꯁꯤꯗꯩꯗꯤ ꯊꯣꯏꯗꯣꯛꯅ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯂꯩꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯂꯥꯛꯏꯅꯤ ꯃꯥꯅ ꯂꯥꯛꯏꯗꯨꯁꯨ ꯃꯥꯒꯤ ꯃꯊꯛ ꯊꯣꯡꯕꯗꯤ ꯂꯥꯛꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏꯒꯨꯝꯅ ꯄ꯭ꯔꯖꯥꯒꯨꯝꯅ ꯏꯆꯝ ꯆꯝꯅ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯊꯛ ꯊꯣꯡꯕꯒꯤ ꯊꯕꯛꯇꯨ ꯃꯥ ꯇꯣꯛꯄ ꯇꯥꯕ ꯍꯥꯏꯗꯤ ꯑꯩꯅ ꯌꯨꯝꯗꯨꯗ ꯂꯩꯔꯔꯣꯏ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯇꯣꯉꯥꯟꯕ ꯌꯨꯝ ꯑꯃ ꯁꯥꯕ ꯇꯥꯕꯅꯦꯕ ꯇꯣꯉꯥꯟꯕ ꯌꯨꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗꯨꯅꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯅꯠꯇꯕꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯇ ꯌꯦꯡꯉꯀꯥꯟꯗ ꯄꯪꯁꯤ ꯈꯤꯡꯕ ꯑꯃ ꯇꯧꯕ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯎꯏꯀꯣ ꯑꯗꯨꯗꯤ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯗꯗꯤ ꯑꯣꯔꯗꯔꯗꯤ ꯄꯤꯔꯛꯑꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯍꯥꯏꯅꯗꯤ ꯄꯤꯔꯛꯑꯝꯒꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯤ ꯃꯤꯟꯁ ꯃꯣꯏꯅ ꯑꯥꯗꯒꯤ ꯊꯥꯔꯛꯏꯕ ꯁꯦꯟꯇꯔꯗꯒꯤ ꯊꯥꯔꯛꯏꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤ ꯏꯚꯟ ꯂꯣꯏ ꯎꯅꯔꯕ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯋꯥ ꯑꯃ ꯍꯦꯛ ꯅꯥꯀꯜ ꯑꯃꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯀꯩꯅꯣꯝ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯋꯥ ꯉꯥꯡꯕꯁꯦ ꯋꯥ ꯉꯥꯡ ꯑꯩꯈꯣꯏꯗꯤ ꯂꯦꯝꯂꯩ ꯉꯥꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯏꯁꯤꯡꯅ ꯄꯜꯂꯦ ꯍꯥꯏꯕꯗꯣ ꯉꯥꯡꯊꯣꯛꯎꯔꯒꯅꯦ ꯉꯥꯡꯉꯤꯕꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯔꯦꯁꯄꯣꯟ ꯔꯤꯋꯥꯔꯗ ꯑꯃ ꯂꯥꯛꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯁꯣꯛꯑꯦꯕꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟꯒꯤ ꯁꯦꯕꯥ ꯇꯧꯔꯤꯅꯤ ꯄ꯭ꯂꯁ ꯅꯨꯡꯗꯥꯡꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯁꯤ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯏꯔꯥꯡ ꯃꯌꯥꯝ ꯇꯧꯗꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯒꯤ ꯄꯣꯠꯁꯦ ꯃꯥꯡꯗꯅꯕ ꯑꯩꯈꯣꯏ ꯁꯦꯟꯅꯔꯤꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯁꯨ ꯔꯤꯛꯁ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯣ ꯂꯦꯝꯂꯩ ꯉꯥꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯂꯥꯏꯗꯨꯅ ꯄꯜꯂꯦ ꯍꯥꯏꯕꯗꯣ ꯋꯥ ꯉꯥꯡꯕ ꯁꯨꯡ ꯉꯝꯗꯕꯤꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯑꯩꯅ ꯉꯥꯡꯉꯒꯦ ꯍꯥꯏꯇꯥꯔꯗꯤ ꯌꯨꯝꯗ ꯂꯩꯔ ꯉꯥꯛꯇꯥꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯑꯩꯅ ꯌꯨꯝꯗ ꯂꯩꯇꯥꯔꯗꯤ ꯑꯩ ꯏꯟꯗꯤꯄꯦꯟꯗꯦꯟꯗ ꯂꯥꯛꯑꯅꯦꯕ ꯁꯤꯗꯤ ꯑꯩ ꯂꯨꯞ ꯑꯃꯒꯤ ꯃꯈꯥꯗ NGO ꯑꯃꯒꯤ ꯃꯈꯥꯗ ꯏꯃꯥꯁꯤꯡ ꯑꯦꯗꯚꯥꯏꯖꯔꯒꯤ ꯃꯈꯥꯗ ꯂꯩꯔꯤꯅꯦꯕ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕꯅ ꯃꯥꯒꯤ ꯑꯦꯔꯤꯌꯥ ꯑꯃ ꯂꯣꯏ ꯂꯩꯗꯅ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯆꯠꯇꯕꯗꯤ ꯅꯠꯇꯦ ꯆꯠꯂꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯣꯔꯝ ꯂꯩꯌꯦꯕꯀꯣ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯦꯕ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯧ ꯁꯥꯔ ꯁꯤꯚꯤꯜꯗ ꯆꯠꯂꯒ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕ꯭ꯔꯗꯔ ꯃꯇꯝ ꯈꯔꯁꯨ ꯀꯥꯏꯊꯣꯛꯄꯤꯔꯦ ꯉꯁꯤꯒꯤ ꯄꯣꯠ ꯆꯩ ꯌꯥꯝ ꯁꯤꯠꯄ ꯁꯤꯠꯀꯦ ꯊꯦꯡꯛ ꯌꯨ ꯆꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅ ꯌꯥꯒꯗ꯭ꯔꯣ ꯁꯤꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯦ ꯀꯣꯏꯁꯟ ꯑꯃꯗꯤ ꯅꯪ ꯍꯪꯒꯗꯧꯅꯦ ꯁꯤꯝꯄꯜ ꯑꯣꯏꯕ ꯁꯤꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅ ꯌꯥꯒꯗ꯭ꯔꯣ ꯑꯩꯈꯣꯏꯁꯦ MM ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯩ ꯂꯥꯛꯄꯅꯦꯕꯀꯣ ꯀꯣꯏꯁꯟ ꯁꯤꯝꯄꯜ ꯑꯣꯏꯕ ꯑꯃꯗꯤ ꯅꯪ ꯍꯪꯒꯗꯧꯅꯦ ꯅꯪ ꯍꯪꯒꯗꯧꯅꯦ ꯑꯩꯈꯣꯏꯁꯦ MM Story Collection ꯍꯥꯏꯅ YouTube ꯆꯦꯅꯦꯜ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯁꯥꯏꯠꯇꯒꯤ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯕꯩ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯃꯤꯡꯁꯦ ꯁꯨꯅꯤꯂꯥ ꯀꯧꯋꯦ ꯂꯩꯐꯝꯕꯨꯗꯤ ꯀꯥꯔꯣꯡ ꯁꯥꯏꯠꯂꯣꯝꯗ ꯀꯥꯔꯣꯡ ꯑꯣ ꯑꯗꯣ ꯁꯤꯝꯄꯜ ꯀꯣꯏꯁꯟꯅꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯏꯔꯥꯡ ꯈꯤꯇꯪ ꯍꯦꯛ ꯇꯧꯔꯛꯄ ꯅꯦꯠ ꯊꯤꯡꯕꯁꯦ ꯐꯩꯌꯦꯅ ꯈꯟꯕ꯭ꯔꯥ ꯐꯠꯇꯦꯅ ꯈꯟꯕ꯭ꯔꯥ ꯌꯦꯁ ꯑꯣꯔ ꯅꯣ ꯑꯗꯨ ꯈꯛꯇꯪ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯐꯠꯇꯦꯅ ꯈꯜꯂꯦ ꯐꯠꯇꯦꯅ ꯈꯜꯂꯦ ꯑꯗꯣ ꯐꯠꯇꯦꯅ ꯈꯟꯕꯤꯔꯤꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯦꯕ ꯑꯗꯣ ꯃꯔꯝꯗꯣ ꯌꯥꯝꯅ ꯁꯥꯡꯅ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤꯗꯗꯤ ꯑꯩꯈꯣই ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯑꯃ ꯃꯄꯥꯟꯂꯣꯝꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯊꯥꯅꯤꯡꯉꯦꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯐꯣꯔꯝ ꯊꯥꯖꯤꯟꯕ ꯈꯣꯠꯆꯟꯕ ꯃꯇꯝꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟ ꯍꯟꯗꯛꯁꯤꯅ ꯂꯥꯁ ꯑꯣꯏꯔꯒꯦ ꯂꯝꯕꯤ ꯊꯤꯡꯕꯁꯦ ꯕꯟ ꯇꯧꯕꯗ ꯍꯥꯏꯗꯤ ꯁꯤꯁꯨ ꯇꯧꯗꯕꯗꯤ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯂꯝꯕꯤꯁꯦ ꯊꯤꯡꯉꯒ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯁꯨꯔ ꯆꯥꯕꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯄꯤꯌꯦꯕꯀꯣ
ꯀꯥꯏ ꯄꯤꯕꯁꯦ ꯍꯥꯏꯗꯤ ꯕꯟꯁꯦ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯣꯕꯖꯦꯛꯇꯤꯞ ꯑꯦꯝ ꯑꯦꯟ ꯑꯣꯕꯖꯦꯛꯇꯤꯞꯇꯣ ꯐꯪꯕ꯭ꯔꯥ ꯒꯣꯜꯗꯣ ꯐꯪꯉꯕ꯭ꯔꯥ ꯐꯪꯗꯦꯕ ꯑꯗꯣ ꯁꯤꯁꯦ ꯇꯧꯍꯟꯅꯤꯡꯕ꯭ꯔꯥ ꯇꯧꯍꯟꯅꯤꯡꯗꯕ꯭ꯔꯥ ꯕꯟꯁꯦ ꯇꯧꯔꯒꯁꯨ ꯌꯥꯝꯅ ꯑꯦꯝ ꯑꯦꯟ ꯑꯣꯕꯖꯦꯛꯇꯤꯞꯇꯣ ꯐꯪꯅꯕ ꯇꯧꯕ ꯑꯃ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯇꯦꯛ ꯑꯃ ꯇꯧꯔꯒ ꯑꯃꯨꯛ ꯂꯦꯞꯄ ꯁꯤ ꯇꯧꯕꯁꯦ ꯇꯧꯍꯟꯅꯤꯡꯗꯕ꯭ꯔꯥ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯤ ꯇꯧꯔꯒꯗꯤ ꯐꯪꯅꯕ ꯇꯧꯁꯦꯕ ꯍꯣꯏ ꯑꯣꯀꯦ ꯌꯥꯝ ꯑꯣꯀꯦ ꯑꯋꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯁꯇꯔ ꯀꯩꯝꯇ ꯍꯪꯒꯦ ꯌꯥꯒꯗ꯭ꯔꯣ ꯑꯩ ꯁꯥꯟꯅꯁꯦ ꯑꯩ ꯉꯥꯛꯇꯪ ꯁꯥꯟꯅ ꯁ꯭ꯇꯣꯔꯤ ꯍꯥꯏꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯍꯥꯏꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗ ꯑꯗꯨꯒꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯆꯕꯅꯦ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯑꯌꯤꯡꯕꯤ ꯍꯥ ꯑꯌꯤꯡꯕꯤ ꯑꯣ ꯂꯩꯐꯝꯗꯤ ꯐꯌꯦꯡꯗꯒꯤ ꯐꯌꯦꯡꯅꯩ ꯈꯣꯟꯁꯨ ꯌꯥꯝ ꯄꯤꯛꯑꯦ ꯌꯥꯝ ꯏꯉꯝꯗꯧ ꯃꯥꯜꯂꯦ ꯈꯣꯟꯁꯦ ꯑꯗꯨꯒ ꯀꯣꯏꯁꯟꯁꯦ ꯁꯤꯝꯄꯜ ꯑꯣꯏꯕꯅꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯏꯔꯥꯡ ꯍꯥꯏꯗꯤ ꯏꯁꯣꯝ ꯊꯣꯛꯂꯛꯀꯥꯟꯗ ꯂꯝꯕꯤ ꯊꯤꯡꯕꯁꯦ ꯁꯤꯅ ꯄ꯭ꯔꯖꯥ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯕꯖꯥꯔꯗ ꯌꯣꯜꯂꯒ ꯅꯣꯡꯃꯒꯤ ꯆꯥꯔꯥ ꯍꯤꯡꯕ ꯀꯥꯡꯕꯨꯁꯦ ꯑꯗꯨꯗ ꯅꯠꯇꯅ ꯅꯣꯡꯃꯒꯤ ꯍꯖꯤꯔꯥ ꯁꯨꯔꯒ ꯆꯥꯖꯕꯁꯦ ꯁꯤꯅ ꯃꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯌꯥꯝ ꯊꯤꯅ ꯏꯐꯦꯛ ꯑꯣꯏ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯑꯁꯣꯛꯄ ꯅꯪꯉꯤ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯃꯣꯏꯗ ꯀꯥꯟꯅꯗꯦꯗꯅ ꯑꯗꯨꯗꯣ ꯑꯁꯤꯁꯦ ꯕꯟ ꯇꯧꯕꯁꯦ ꯆꯨꯝꯃꯦꯅ ꯈꯟꯕ꯭ꯔꯥ ꯂꯝꯕꯤ ꯊꯤꯡꯕꯁꯦ ꯆꯨꯝꯃꯦꯅ ꯈꯟꯕ꯭ꯔꯥ ꯆꯨꯝꯗꯦꯅ ꯈꯟꯕ꯭ꯔꯥ ꯆꯨꯝꯗꯦ ꯆꯨꯝꯗꯤꯌꯦ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯁꯨꯝ ꯊꯣꯛꯂꯛꯑꯒꯗꯤ ꯄ꯭ꯔꯖꯥꯒꯤ ꯍꯥꯏꯗꯤ ꯏꯔꯥꯡ ꯍꯧꯕꯁꯤꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯇꯥꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯆꯨꯝꯗꯦ ꯍꯥꯏꯁꯦ ꯁꯤꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯅꯣꯡꯃꯒꯤ ꯁꯤꯔ ꯆꯥꯕ ꯀꯥꯡꯕꯨꯁꯦ ꯁꯣꯛꯄꯩꯔꯥꯕ ꯆꯨꯝꯗꯦ ꯍꯥꯏꯁꯦ ꯑꯗꯨꯒꯤꯗ ꯍꯥꯏꯕꯅꯤ ꯑꯣ ꯌꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯃꯈꯛꯀ ꯂꯥꯁ ꯑꯣꯏꯅ ꯅꯦꯠ ꯊꯤꯡꯕꯁꯦ ꯁꯤꯅ ꯀꯥꯟꯅꯩ ꯍꯥꯏꯕ ꯈꯟꯕ꯭ꯔꯥ ꯀꯥꯟꯅꯗꯦꯅ ꯈꯟꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯀꯥꯟꯅꯗꯦ ꯀꯩ ꯅꯦꯠ ꯊꯤꯡꯕ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯂꯣꯏ ꯊꯤꯡꯕ ꯅꯠꯇꯕꯅꯤꯀꯣ ꯄꯥꯏꯕ ꯃꯤꯁꯨ ꯅꯦꯠ ꯄꯨꯂꯞ ꯊꯤꯡꯕ VPN ꯋꯥꯏ ꯐꯥꯏꯗꯩ ꯄꯨꯂꯞ ꯊꯤꯡꯕꯗꯣ ꯑꯗꯨꯗꯣ ꯀꯥꯟꯅꯩꯅ ꯈꯟꯕ꯭ꯔꯥ ꯀꯥꯟꯅꯗꯦꯅ ꯈꯟꯕ꯭ꯔꯥ Yes or no? Okay. Kay honorary hojikpo. School tami. Oh, kay school kage. Boton sa. Bodon sana. Class kya ano? 12 garden. Oh, science arts. Arts. Oh. Okay, dad. Ture. Loi tu. Kesan Sister, wali natin tawo yan ko. Sister di. Pali. Kaya ka ba? Sister, wali natin tawo yan ko. Sister, wali natin tawo yan ko. Wali natin tawo yan ko. Teng tawo yan ko. Sister, wali natin tawo yan ko. Kaya ne ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯃꯇꯥꯡꯗꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯤ ꯑꯗꯨꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯣ ꯄꯤꯕꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯍꯦꯛ ꯇꯧꯔꯛꯄꯗ ꯅꯦꯠ ꯊꯤꯡꯕꯁꯦ ꯑꯩꯈꯣꯏꯗ ꯀꯥꯟꯅꯩꯅ ꯈꯟꯕ꯭ꯔꯥ ꯀꯥꯟꯅꯗꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯥꯟꯅꯗꯦꯅ ꯈꯜꯂꯦ ꯀꯥꯟꯅꯗꯦꯅ ꯈꯜꯂꯦ ꯑꯗꯣ ꯈꯜꯂꯤꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯦꯕ ꯑꯗꯣ ꯀꯔꯤ ꯃꯔꯝꯗꯣ ꯑꯗꯨꯗ ꯍꯥꯏꯕꯤꯌꯨꯕ ꯃꯅꯤꯄꯨꯔꯗꯒꯤ ꯅꯦꯠꯇ ꯊꯕꯛ ꯇꯧꯕ ꯃꯤ ꯃꯌꯥꯝꯁꯨ ꯂꯩꯔꯤꯕꯅꯤꯅ ꯃꯣꯏꯗꯗꯤ ꯌꯥꯝ ꯍꯥꯏꯗꯤ ꯊꯕꯛꯇ ꯌꯥꯝ ꯊꯤꯅ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯕꯗꯣ ꯑꯣꯏꯌꯦ ꯑꯗꯨꯅꯤ ꯑꯗꯨꯒ ꯁꯤꯅ ꯂꯥꯁ ꯀ꯭ꯋꯦꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯟ ꯇꯧꯔꯛꯄꯗ ꯂꯝꯕꯤ ꯊꯤꯡꯕꯁꯦ ꯁꯤꯅ ꯅꯣꯡꯃꯗ ꯁꯨꯔ ꯆꯥꯔꯤꯕꯁꯤꯡꯁꯦ ꯁꯤꯗ ꯁꯣꯛꯑꯦꯅ ꯈꯟꯕ꯭ꯔꯥ ꯁꯣꯛꯇꯦꯅ ꯈꯟꯕ꯭ꯔꯥ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯁꯤ ꯇꯧꯕꯅ ꯐꯩ ꯈꯟꯕ꯭ꯔꯥ ꯇꯧꯗꯕꯅ ꯐꯩ ꯈꯟꯕꯤꯕ꯭ꯔꯥ ꯇꯧꯗꯕꯅ ꯐꯩ ꯈꯜꯂꯦ ꯇꯧꯗꯕꯅ ꯐꯩ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯤꯗ ꯋꯥꯔꯤ ꯉꯥꯛꯇꯪ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯁꯤꯝꯄꯜ ꯑꯣꯏꯕ ꯀ꯭ꯋꯦꯁꯟ ꯑꯃꯅꯤꯗ
ꯊꯦꯡꯉꯦꯕ ꯊꯦꯡꯉꯦ ꯑꯣ ꯇꯧ ꯌꯥꯒꯗ꯭ꯔꯣ ꯁꯤꯁꯇꯔꯗꯤ ꯈꯤꯇꯪ ꯇꯧ ꯌꯥꯒꯗ꯭ꯔꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯃꯇꯥꯡꯅꯦꯕ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯏꯔꯥꯡ ꯍꯦꯛ ꯇꯧꯔꯛꯄꯗ ꯅꯦꯠ ꯊꯤꯡꯕꯁꯦ ꯁꯤꯅ ꯄ꯭ꯔꯖꯥꯗ ꯀꯥꯟꯅꯩꯅ ꯈꯟꯕ꯭ꯔꯥ ꯀꯥꯟꯅꯗꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯒꯗꯤ ꯀꯥꯟꯅꯩꯅ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯁꯨꯝ ꯍꯧꯖꯤꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯗꯕ ꯃꯤ ꯂꯩꯇꯕꯅꯤꯅꯅꯦ ꯐꯦꯛ ꯅ꯭ꯌꯨꯁꯀꯨꯝꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯆꯥꯡꯗꯣ ꯍꯦꯟꯒꯠꯂꯛꯂꯦꯕ ꯃꯌꯥꯝꯒꯤ ꯁꯣꯔꯁ ꯑꯣꯐ ꯅ꯭ꯌꯨꯁꯁꯦ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯣꯏꯕꯅꯤꯅꯅꯦ ꯆꯨꯝꯃꯦ, ꯁꯨꯝ ꯆꯨꯝꯃꯦ. ꯑꯗꯨꯃꯥꯏꯅ ꯑꯃꯅ ꯑꯃ ꯉꯥꯡ ꯈꯟꯅꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯂꯛꯂꯦꯕ ꯃꯥꯅꯦ, ꯃꯥꯅꯦ. ꯑꯗꯨ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯒꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯖꯤꯄꯦ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯀꯩꯀꯥ ꯍꯥꯏꯔꯣ ꯑꯗꯨꯒꯨꯝꯕꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠ ꯌꯥꯗꯕ ꯅꯦꯁꯦꯁꯔꯤ ꯏꯚꯤꯜ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯏꯪꯂꯤꯁꯇ ꯍꯥꯏꯔ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯟ ꯇꯧꯕꯁꯦ ꯁꯤꯁꯤꯅ ꯅꯣꯡꯃꯒꯤ ꯁꯨꯔ ꯆꯥꯖꯔꯤꯕꯈꯩꯁꯦ ꯁꯤꯗ ꯀꯌꯥꯝ ꯌꯥꯝꯅ ꯁꯣꯛꯑꯦꯅ ꯈꯟꯕꯤꯒꯦ ꯌꯥꯝ ꯁꯣꯛꯑꯦꯅ ꯈꯜꯂꯦ ꯑꯗꯨꯗꯤꯀꯣ ꯁꯨꯔꯒ ꯅꯣꯡꯃꯒꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣꯗ ꯐꯝꯃꯒ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯆꯠꯄ ꯈꯣꯠꯄ ꯂꯩꯗꯅꯀꯣ ꯑꯗꯨꯝ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯒꯁꯨ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯁꯨꯝꯕꯗꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤꯅꯤꯅ ꯃꯣꯏꯗꯤ ꯄꯩꯁꯥꯗꯣ ꯀꯛꯈꯤꯗꯣꯏꯅꯦꯕ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯠꯄ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯂꯩꯕꯅꯤꯅ ꯃꯣꯏꯗꯤ ꯆꯠꯂꯔꯣꯏꯗꯣꯏꯅꯦꯕ ꯃꯥꯅꯦ ꯅꯣꯡꯃꯗꯤ ꯃꯥꯅꯦ ꯁꯔꯀꯥꯔꯒꯤ ꯑꯣꯏꯔꯒꯗꯤ ꯐꯕ ꯁꯔꯀꯥꯔꯒꯤ ꯑꯣꯏꯔꯒꯗꯤ ꯐꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯌꯦꯅ ꯈꯜꯂꯦ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯒꯦ ꯔꯣꯁꯅꯤꯀꯥ ꯑꯣ ꯀꯥꯏꯗꯩꯅꯣ ꯊꯧꯕꯥꯜꯗꯩ ꯑꯣ ꯀꯩ ꯍꯣꯠꯅꯕꯤꯒꯦ ꯑꯩ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯖꯥꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯁꯇꯔ ꯀꯣꯏꯁꯟ ꯑꯃ ꯍꯪ ꯌꯥꯒꯗ꯭ꯔꯣ ꯅꯥꯀꯟꯗ ꯑꯗꯨꯝ ꯉꯥꯡꯕ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯁꯤꯁꯇꯔ ꯀꯣꯏꯁꯟ ꯑꯃꯅꯤ ꯅꯪ ꯋꯥꯔꯤ ꯉꯥꯛꯇꯪ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯒꯤ ꯃꯇꯥꯡꯗꯅꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕꯅꯦ ꯁꯤꯁꯇꯔ ꯋꯥꯔꯤ ꯉꯥꯛꯇꯪ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯀꯩ ꯃꯇꯥꯡꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯗ ꯍꯥꯏꯗꯤ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯃꯣꯠ ꯐꯣꯡꯗꯣꯛꯄꯒꯤ ꯑꯗꯨꯝ ꯑꯩꯁꯦ ꯀꯣꯆꯤꯡ ꯂꯥꯛꯄꯅꯦꯕꯀꯣ ꯈꯤꯇꯪ ꯊꯦꯡꯉꯦ ꯋꯥꯔꯤ ꯉꯥꯛꯇꯪ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯍꯥ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯗꯣꯝꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯕ ꯌꯥꯔꯅꯤ ꯋꯥꯔꯤ ꯃꯇꯥꯡ ꯉꯥꯛꯇꯪ ꯇꯧ ꯌꯥꯒꯗ꯭ꯔꯣ ꯁꯣꯝ ꯂꯥꯛꯄꯤꯌꯨꯅꯦ ꯋꯥꯔꯤ ꯃꯇꯥꯡ ꯉꯥꯛꯇꯪ ꯇꯧꯁꯦ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯀꯩꯅꯣꯒꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯒꯤ ꯃꯇꯥꯡꯁꯤꯗ ꯀꯣꯏꯁꯟ ꯍꯥꯏꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛꯇꯪ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯝ ꯃꯣꯠ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯤꯝꯄꯜ ꯑꯣꯏꯅ ꯌꯦꯁ ꯑꯣꯔ ꯅꯣ ꯁꯣꯝꯅ ꯌꯦꯁ ꯑꯣꯔ ꯅꯣ ꯈꯛ ꯍꯥꯏꯕꯤꯕ ꯌꯥꯔꯦꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯏꯔꯥꯡꯁꯦ ꯀꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯦꯠ ꯊꯤꯡꯕ ꯇꯧꯕꯁꯦ ꯁꯤꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯌꯨꯠꯇ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯀꯥꯟꯅꯩꯅ ꯈꯟꯕ꯭ꯔꯥ ꯀꯥꯟꯅꯗꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯌꯦꯁ ꯑꯣꯔ ꯅꯣ ꯀꯥꯟꯅꯩ ꯀꯥꯟꯅꯗꯦ ꯅꯣ ꯀꯥꯟꯅꯗꯦ ꯁꯤꯁꯇꯔꯒꯤꯗꯤ ꯑꯗꯣ ꯁꯤꯁꯇꯔ ꯑꯅꯤꯅ ꯅꯣ ꯍꯥꯏꯕꯤꯔꯤꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯅꯦꯠ ꯊꯤꯡꯕꯁꯤꯅ ꯀꯔꯤ ꯀꯔꯤꯗ ꯁꯣꯛꯄꯤꯒꯦ ꯑꯗꯨ ꯃꯇꯦꯛ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯇꯝꯕꯤꯔꯝꯒꯅꯤ ꯋꯥꯠ ꯑꯃꯅꯤꯗꯪ ꯑꯣꯏꯔꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯣꯀꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯊꯤꯡꯉꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯤꯡꯕꯁꯤꯅ ꯍꯥꯏꯗꯤ ꯏꯔꯥꯡꯁꯦ ꯈꯤꯇꯪ ꯇꯧꯔꯛꯄꯗ ꯂꯝꯕꯤꯁꯦ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯊꯤꯡꯕ ꯑꯃꯨꯛ ꯈꯥꯡꯕ ꯑꯃꯨꯛ ꯊꯤꯡꯕ ꯇꯧꯕꯁꯦ ꯁꯤꯅ ꯅꯣꯡꯃꯒꯤ ꯁꯨꯔ ꯆꯥꯖꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯑꯗꯒꯤ ꯃꯌꯥꯝ ꯂꯩꯗꯅ ꯊꯕꯛ ꯁꯨꯔ ꯆꯥꯖꯕ ꯍꯖꯤꯔꯥ ꯁꯨꯔ ꯆꯥꯖꯕ ꯑꯁꯤꯗ ꯃꯣꯏꯗ ꯍꯥꯏꯗꯤ ꯁꯣꯛꯑꯦꯅ ꯈꯟꯕ꯭ꯔꯥ ꯁꯣꯛꯇꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯁꯣꯝ ꯁꯤꯁꯇꯔ ꯑꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯍꯥꯏꯗꯤ ꯂꯩꯇꯕ ꯃꯌꯥꯝꯗꯤ ꯁꯤꯗ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯕꯟ ꯇꯧꯁꯤꯟꯕ ꯈꯣꯠꯆꯤꯟꯕ ꯇꯧꯕꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯐꯠꯇꯦꯅ ꯍꯥꯏꯅꯤꯡꯉꯦ ꯑꯩꯅ ꯌꯥꯝ ꯁꯣꯛꯑꯦꯕ ꯍꯥꯏꯗꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯤ ꯏꯃꯥ ꯏꯕꯦꯟꯈꯩꯗꯤ ꯁꯤꯗꯩꯁꯤꯗ ꯅꯣꯡꯃ ꯊꯣꯛꯂꯛꯑꯒ ꯆꯔꯥ ꯇꯥꯟꯖꯔꯤꯅꯦꯕ ꯃꯥꯅꯦ, ꯑꯗꯣ ꯃꯥꯅꯦ. ꯃꯣꯏꯅ ꯑꯃꯨꯛ ꯕꯟꯒꯨꯝꯕ ꯇꯧꯁꯤꯟ ꯇꯥꯔꯒꯗꯤ ꯅꯣꯡꯃꯒꯤ ꯄꯨꯛꯇꯣ ꯃꯣꯏꯅ ꯊꯥꯗꯠꯄꯤꯕ ꯆꯞ ꯃꯥꯟꯅꯩꯗꯅ ꯅꯣꯡꯃꯒꯤ ꯆꯔꯥꯗꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯕꯟ ꯇꯧꯕꯁꯤꯁꯨ ꯌꯦꯡꯉꯒ ꯇꯧꯕꯤꯔꯗꯤ ꯐꯕ ꯑꯣꯀꯦ ꯑꯣꯀꯦ ꯁꯤꯁꯇꯔ ꯃꯤꯡ ꯀꯩ ꯀꯧꯕꯤꯒꯦ ꯂꯣꯂꯤꯇꯥ ꯑꯣ ꯀꯥꯏꯗꯩꯅꯣ ꯃꯣꯏꯔꯥꯡꯗꯒꯤ ꯃꯣꯏꯔꯥꯡꯗꯒꯤ ꯁꯤꯁꯇꯔꯗꯤ ꯒꯥꯏꯅꯦꯁꯣꯔꯤ ꯂꯧꯈꯠꯄꯗꯔꯥ ꯑꯣ ꯃꯣꯏꯔꯥꯡ ꯀꯥꯏꯗꯩꯅꯣ ꯁꯤꯁꯇꯔ ꯃꯣꯏꯔꯥꯡ ꯀꯧꯇꯥ ꯁꯟꯊꯣꯡ ꯑꯣ ꯀꯣꯇꯥ ꯁꯟꯗꯣꯡ ꯑꯣꯀꯦ ꯑꯣꯀꯦ ꯀꯩ ꯍꯣꯠꯅꯕꯤꯔꯤꯒꯦ ꯀꯣꯂꯦꯖ ꯀꯥꯔꯤ ꯀꯩ ꯀꯣꯂꯦꯖꯇ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯏꯝꯐꯥꯜ ꯀꯣꯂꯦꯖ ꯑꯣ ꯁꯤꯁꯇꯔꯗꯤ ꯆꯞ ꯃꯥꯟꯅꯩ ꯆꯞ ꯃꯥꯟꯅꯩ ꯁꯥꯏꯟꯁꯂꯣ ꯑꯥꯔꯠꯁꯂꯣ ꯑꯣꯀꯦ 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 ꯊꯦꯡꯛ ꯌꯨ ꯃꯇꯝ ꯈꯤꯇꯪ ꯋꯥꯔꯤ ꯉꯥꯛꯇꯪ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯀꯣꯏꯁꯟ ꯋꯥꯔꯤ ꯉꯥꯛꯇꯪ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯀꯥꯏꯅꯦ ꯑꯣ ꯇꯥꯃꯣ ꯃꯇꯝ ꯍꯥꯡꯉꯗꯤ ꯑꯩꯈꯣꯏꯁꯦ ꯑꯦꯝ ꯑꯦꯝ ꯁ꯭ꯇꯣꯔꯤ ꯍꯥꯏꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯃꯣꯠ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥꯗꯣ ꯄꯤꯖꯕꯅꯦꯕꯀꯣ ꯑꯗꯣ ꯇꯥꯃꯣ ꯃꯇꯝ ꯉꯥꯛꯇꯪ ꯂꯥꯛꯏꯅꯤꯀꯣ ꯑꯣ ꯇꯥꯃꯣꯒꯤ ꯃꯤꯡ ꯀꯩ ꯀꯧꯕꯤꯒꯦ ꯑꯩ ꯃꯤꯡ ꯇꯣꯝꯕꯤ ꯀꯧꯋꯦꯕꯀꯣ ꯌꯥꯏꯄꯣꯛ ꯊꯥꯡꯃꯩ ꯂꯩꯀꯥꯏꯗꯒꯤ ꯌꯥꯏꯄꯣꯛꯇꯒꯤ ꯑꯣ ꯇꯥꯃꯣ ꯑꯝꯇꯪ ꯂꯥꯛꯄꯤꯕ꯭ꯔꯣ ꯑꯩꯁꯦ ꯏꯟꯗꯤꯄꯨꯔꯒꯤ ꯄꯥꯟꯗ ꯔꯦꯟ ꯑꯃꯗ ꯂꯩꯌꯦ ꯚꯔꯥ ꯑꯃꯗ ꯑꯗꯨ ꯚꯔꯥꯗꯤ ꯂꯧꯕꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯦꯁ ꯑꯥꯏ ꯑꯦꯀꯥꯗꯃꯤꯗꯀꯣ ꯄꯣꯔꯣꯝꯄꯥꯠꯀꯤ ꯑꯦꯁ ꯑꯥꯏ ꯑꯦꯀꯥꯗꯃꯤꯗ ꯑꯣꯖꯥ ꯑꯣꯏꯕ ꯁꯥꯅꯨꯡꯁꯤ ꯇꯣꯝꯕꯤ ꯊꯧꯕꯥꯜ ꯃꯥꯔꯀꯦꯠꯇꯩ ꯍꯣꯡꯒꯠꯂꯛꯄꯅꯦ ꯂꯩꯇꯥꯟ ꯃꯈꯣꯡꯗꯒꯤ ꯚꯔꯥꯗꯤ ꯂꯧꯕꯤꯗ꯭ꯔꯦ ꯌꯥꯝ ꯐꯔꯦ ꯌꯥꯝ ꯐꯔꯦ ꯑꯗꯣ ꯇꯥꯃꯣ ꯀꯣꯏꯁꯟꯁꯦ ꯀꯣꯏꯁꯟ ꯑꯃꯅꯤ ꯈꯛꯇꯅꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕꯅꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯏꯔꯥꯡ ꯇꯧꯔꯛꯄ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯇꯧꯕ ꯑꯣꯏꯔꯁꯨ ꯂꯝꯕꯤ ꯊꯣꯡ ꯊꯤꯡꯕꯁꯦ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯁꯨꯔ ꯆꯥꯖꯔꯤꯕ ꯃꯤꯁꯤꯗ ꯍꯥꯏꯗꯤ ꯏꯃꯥ ꯏꯕꯦꯟ ꯑꯣꯏꯔꯣ ꯑꯗꯒꯤ ꯅꯍꯥ ꯑꯣꯏꯔꯣ ꯂꯩꯗꯅ ꯑꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯣꯛꯀꯦ ꯁꯤꯁꯦ ꯆꯨꯝꯃꯤꯅ ꯈꯟꯕ꯭ꯔꯥ ꯂꯥꯜꯂꯤꯅ ꯈꯟꯕ꯭ꯔꯥ ꯁꯤꯒꯤ ꯃꯔꯝꯁꯦꯀꯣ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩ ꯁꯤ ꯂꯩꯖꯔꯦ ꯑꯩꯒꯤꯁꯦ ꯆꯥ ꯌꯣꯟꯕ ꯆꯠꯄꯅꯤ ꯆꯥ ꯆꯥꯄ ꯌꯣꯟꯕ ꯃꯤꯅꯦꯀꯣ ꯇꯥꯃꯣꯒꯤ ꯃꯣꯠꯇꯣ ꯏꯁꯥꯒꯤ ꯃꯣꯠꯇꯣ ꯐꯣꯡꯗꯣꯛꯄꯤꯌꯣ ꯆꯥ ꯆꯥꯄ ꯌꯣꯟꯕ ꯆꯠꯄꯅꯤ ꯅꯣꯡꯃꯒꯤ ꯅꯣꯡꯃ ꯆꯥꯕꯗ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯁꯦ ꯑꯗꯨꯛ ꯃꯇꯤꯛꯇꯤ ꯃꯥꯡꯉꯦꯀꯣ ꯃꯥꯡꯉꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯣ ꯃꯥꯡꯉꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯇꯧꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣꯀꯣ ꯃꯥꯡꯉꯤꯁꯦ ꯇꯧꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯇꯧꯔꯤꯁꯤꯁꯨ ꯄ꯭ꯔꯖꯥꯒꯤ ꯂꯩꯕꯥꯛꯀꯤ ꯏꯁꯨꯒꯤꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯁꯤꯁꯨ ꯃꯔꯥꯅꯥꯏꯗ ꯅꯠꯇꯦꯕ ꯑꯗꯨꯅ ꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯊꯕꯛꯁꯦ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯤꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯁꯤ ꯇꯧꯗꯅꯕ ꯀꯩ ꯍꯣꯠꯅꯗꯦ ꯁꯤ ꯇꯧꯗꯅꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅꯀꯣ ꯈꯔ ꯇꯥꯕꯤꯔꯒꯗꯤ ꯁꯤ ꯌꯥꯝꯅ ꯐꯅꯤ ꯁꯤ ꯇꯧꯕ ꯆꯥꯟ ꯈꯔ ꯅꯦꯝꯊꯒꯅꯤ ꯈꯜꯂꯤ ꯃꯥꯅꯦ ꯇꯥꯗꯕꯗꯒꯤ ꯇꯧꯔꯛꯄꯅꯤ ꯁꯤ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯅ ꯍꯥꯏꯔꯒ ꯊꯤꯡꯗ꯭ꯔꯒꯗꯤꯀꯣ ꯌꯥꯗꯒꯨꯝꯕ ꯇꯧꯔꯦꯕ ꯁꯤ ꯑꯩꯈꯣꯏ ꯉꯝꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟ ꯇꯧꯗꯕ ꯇꯧꯔꯦꯕ ꯑꯗꯨꯅ ꯁꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤ ꯇꯥꯕꯤꯕꯀꯣ ꯑꯗꯣ ꯇꯧꯔꯤꯕ ꯊꯣꯛꯏꯕ ꯏꯁꯨꯁꯦ ꯑꯗꯨꯃꯛꯇꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯈꯤꯕꯀꯣ ꯃꯥꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯊꯤꯈ꯭ꯔ ꯃꯪꯒ꯭ꯔ ꯑꯩꯒꯤ ꯌꯨꯝ ꯍꯥꯏꯔꯤꯃꯤꯀꯣ ꯌꯨꯝ ꯂꯩꯖꯗꯕ ꯑꯗꯒꯤ ꯃꯃꯥ ꯃꯆꯥ ꯀꯥꯏꯅꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯀꯦꯝꯗ ꯂꯩꯔ ꯀꯅꯥ ꯅꯨꯡꯉꯥꯏꯔꯨꯅꯤ ꯆꯪꯕꯁꯨ ꯆꯪꯕ ꯉꯝꯗ꯭ꯔꯤꯀꯣ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯆꯥ ꯇꯥꯟꯕꯤꯗꯨꯗ ꯑꯝꯇ ꯋꯥꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯌꯥꯝ ꯐꯪꯅ ꯑꯩ ꯐꯥꯁ ꯑꯅꯤꯗꯪ ꯑꯩꯁꯦ ꯒꯥꯔꯤꯅ ꯇꯛꯈꯤꯕꯗꯒꯤ ꯑꯩ ꯈꯣꯡꯁꯦ ꯌꯥꯗꯦ ꯐꯦꯟꯗꯤꯒꯥꯝꯅꯦꯕ ꯍꯥꯟꯅ ꯄꯨꯡ ꯌꯩꯔꯝꯃꯦꯕꯀꯣ ꯑꯗꯨ ꯉꯝꯅꯕꯅ ꯁꯨꯝ ꯇꯧꯕ ꯑꯗꯨ ꯁꯤꯒꯨꯝꯕꯁꯤꯅ ꯑꯗꯨꯛ ꯃꯇꯤꯛ ꯋꯥꯍꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯈ꯭ꯋꯥꯏ ꯍꯥꯏꯖꯅꯤꯡꯕꯗꯤ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯁꯨ ꯐꯠꯇꯦ ꯑꯗꯒꯤ ꯐꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯐꯠꯇꯕꯁꯤꯁꯨ ꯑꯐꯕꯔꯣꯝꯗ ꯂꯥꯛꯏ ꯑꯐꯠꯇꯕꯁꯦ ꯑꯐꯕꯔꯣꯝꯗ ꯇꯥꯔꯛꯑꯗꯕ ꯀꯥꯟꯅꯗꯕꯁꯨ ꯂꯩ ꯑꯗꯨꯅ ꯃꯔꯨꯗꯤ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯇꯥꯕꯤꯔꯒ ꯊꯕꯛ ꯈꯨꯗꯤꯡ ꯏꯁꯨ ꯈꯨꯗꯤꯡ ꯂꯣꯏꯁꯤꯟꯕꯤꯔꯒ ꯄ꯭ꯔꯖꯥꯁꯤꯡ ꯏꯪꯅ ꯇꯤꯡꯅ ꯁꯥꯟꯇꯤꯗ ꯂꯩꯕꯗꯣ ꯂꯣꯏ ꯄꯥꯝꯃꯦ ꯑꯗꯨꯅꯤ ꯑꯗꯣ ꯇꯥꯃꯣ ꯑꯔꯣꯏꯕ ꯀꯣꯏꯁꯟ ꯑꯃꯈꯛꯇꯪ ꯍꯪꯖꯒꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯕꯟ ꯊꯤꯡꯕꯩ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯂꯝꯕꯤ ꯊꯤꯡꯕꯩ ꯇꯥꯏꯞꯇꯀꯣ ꯏꯔꯥꯡꯒꯤ ꯇꯧꯔꯛꯄ ꯅꯦꯠꯁꯦ ꯑꯗꯨꯝ ꯊꯤꯡꯗ꯭ꯔꯣ ꯍꯥꯏꯗꯤ ꯅꯦꯠꯁꯦ ꯊꯤꯡꯕꯁꯤꯅ ꯄ꯭ꯔꯖꯥꯁꯦ ꯌꯥꯝ ꯋꯥꯏꯀꯣ ꯑꯗꯒꯤ ꯁꯥꯇ꯭ꯔꯗ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯁꯦ ꯁꯤꯁꯦ ꯅꯦꯠ ꯊꯤꯡꯕꯁꯦ ꯈꯤꯇꯪ ꯇꯧꯕꯁꯦ ꯊꯤꯡꯕꯁꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯔꯒꯗꯤ ꯇꯧꯕꯅ ꯐꯩꯌꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯦꯠ ꯊꯤꯡꯕꯁꯤꯗꯤꯀꯣ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯍꯥꯏꯒꯅꯤ ꯅꯦꯠ ꯊꯤꯡꯕꯅ ꯐꯩ ꯅꯦꯠ ꯊꯤꯡꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯍꯥꯏꯒꯅꯤ ꯅꯦꯠ ꯊꯤꯡꯕꯗ ꯃꯥꯡꯕꯗꯤ ꯂꯣꯏ ꯃꯥꯡꯉꯤ ꯁꯥꯇ꯭ꯔ ꯂꯣꯏ ꯃꯥꯡꯉꯤꯀꯣ ꯑꯣꯟꯂꯥꯏꯟꯗ ꯀ꯭ꯂꯥꯁ ꯇꯧꯕꯗ ꯑꯃ ꯇꯧꯒꯗꯕ ꯅꯦꯠ ꯊꯤꯡꯕ ꯖꯃꯣꯝ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯃꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯗ ꯇꯧꯅꯩꯁꯦ ꯑꯉꯥꯡ ꯆꯨꯅꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯈꯔ ꯃꯄꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯗꯤꯀꯣ ꯁꯤ ꯇꯧꯕꯤꯔꯅꯨ ꯅꯣꯔꯃꯦꯜ ꯑꯣꯏꯕꯤꯔꯣ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯈꯟꯕꯤꯔꯣ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯤꯔꯣ ꯅꯦꯠ ꯊꯤꯡꯕꯁꯦ ꯑꯃ ꯇꯥꯔꯗꯤ ꯌꯥꯝꯅ ꯃꯥꯡꯉꯤ ꯁꯤꯗꯤ ꯇꯁꯦꯡꯅ 100% ꯃꯥꯡꯉꯦ ꯁꯤꯗꯤꯀꯣ ꯍꯣꯏ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯃꯣ ꯃꯇꯝ ꯈꯤꯇꯪ ꯀꯥꯏꯊꯣꯛꯄꯒꯤ ꯈꯤꯇꯪ ꯊꯣꯛꯆꯒꯦ ꯇꯥꯃꯣ ꯌꯥꯝ ꯁꯤꯠꯄ ꯑꯣꯏꯔꯣ ꯁꯤꯗ ꯀꯣꯏꯁꯟ ꯑꯃꯗ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅ ꯌꯥꯒꯗ꯭ꯔꯣ ꯃꯇꯝꯗ ꯁꯪꯕꯤꯒꯗ꯭ꯔꯣ ꯌꯥꯏ ꯀꯨꯏꯔꯣꯏ ꯉꯥꯛꯇꯪꯅꯦ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯀꯣ ꯍꯥꯏꯗꯤ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯌꯨꯠꯀꯤ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕꯗꯣ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯤ ꯇꯥꯟꯖꯥ ꯄꯤꯖꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯏꯔꯥꯡ ꯇꯧꯔꯛꯄ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯊꯣꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯊꯤꯡꯕꯁꯦ ꯁꯤꯅ ꯅꯣꯡꯃꯒꯤ ꯁꯨꯔ ꯆꯥꯖꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯀꯥꯏꯕ ꯄꯤꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯥꯏꯕ ꯄꯤꯗꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯁꯤꯁꯇꯔꯗꯤ ꯑꯗꯣ ꯄꯤꯔꯤꯁꯦ ꯀꯔꯤꯗ ꯄꯤꯒꯦ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯁꯤꯅ ꯑꯐꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏꯒꯤ ꯐꯅꯕꯗꯣ ꯇꯧꯔꯛꯇꯦꯕꯀꯣ ꯑꯗꯨ ꯇꯧꯔꯛꯇꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯑꯋꯥꯕ ꯑꯣꯏꯅ ꯄꯤꯅꯔ ꯂꯩꯌꯦꯕ ꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯋꯥꯕ ꯄꯤꯅꯕꯁꯦ ꯃꯣꯏꯅ ꯃꯋꯥ ꯂꯧꯕꯤꯗꯦꯕ ꯀꯩꯝꯇ ꯀꯥꯟꯅꯗꯦꯕ ꯇꯥꯃꯟꯗꯕꯗꯒꯤ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅꯦꯕ ꯁꯤꯁꯇꯔꯗꯤ ꯀꯩ ꯅꯣꯡꯃꯒꯤ ꯁꯨꯔ ꯆꯥꯖꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯃꯣꯏꯒꯤꯗꯤ ꯃꯟꯂꯤ ꯏꯟꯀꯝ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯇꯦꯗꯅꯀꯣ ꯅꯣꯡꯃꯒꯤ ꯐꯪꯉ ꯆꯥꯖꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯇꯣꯇꯦꯜ 5 days ꯇꯧꯈ꯭ꯔꯤꯗꯣ ꯑꯗꯨ ꯃꯣꯏ ꯀꯩ ꯆꯥꯔꯝꯒꯅꯤ ꯍꯣꯏ ꯑꯩꯈꯣꯏꯕꯨꯗꯤ
tolop chaba ade business ate to mai side income leijaba mi dudi maligi oina lakpa mi dudi adum ma stable oina ma do leijadoine ba adu ma hodu sida leiba mayam ima ibeli yoliba kholiba mayam je moi nong magi sara gi dam ta moi laksari ne ba ado koina thingjan bilor di ko kai pale ko justice phang sunate aduga last question ama woina ko koigi manipur lamji thingwe ta ko adi rang to ko ni thingwe je ise kare khan ba kare de ko ese yut amo oina kanande si kanade maram ma ta habi ya to kana ba por habdi akoi su satra mo ojari ko ada akoi ki information ama toro ko kholo ko amta class nung yaw bo ko amata yadre ada pau nung chu amta khangdre be haji ko online loi to ni paisa so pai ta ta sidari ka he ni ye thingzan bas na khoi da mangza bani hele dong za ba gi haidi moina ne thingzan le haba hairaga irang se manipur gi situation je phagat le haba leite phagate haba leite ba man lei ba to oh sister ni ke ko dai na ko we kai den bong bu de ge oh sister gi de Debika kai de wang khai dagi okay yang nuai sister ni ma tang kai tho bu ge kana ya ga to sister di Isi yo ini kan saya to. Lai mo question ya tani da. Apoi je story have YouTube channel la ko ne ba ko. Adi ese youth amoy na adi leba ki si ni da songi personal mot. Ye so no khata ne adu pin tan za pi ne ba ko. Hoi ge Manipur je yang i ho pa kita mo jo ho so ne je ting ba da wo se. Sina adi youth amoy na. Ha. Ni da ma se. Ani bo no hang ye ko de je Manipur ni ba ko. Ado ne ting ba se phayen khang ba phaten khan bi ba. Ado ma yes phaten khan la. Ado phat se sim ne ting ba se kai so len khan bi ge bazaar da. haidi Class nung yaw ba oh adagi online class to ba adagi online da banking paisa thadok thajin to ba hite online da loi transaction tong na ni na ko. Okay okay so gai de adu ga kaino ga last question oi na koi gi Manipur gi yang to um tam ko lambi thing ba se si sina lambi se dum numit humni thing ba ung le pa numi ani thing ba dum to dro chatok ka sin yang ngai te na haji no ngoi suri bida sina ka kam yam la so i have da ado sister na kai hajini haidi sura zaba da ana yar pagum da so lambi thing masna thing lambi thing ba se phayen khang ba phaten khan je oh kai mi go wi sister gi juli oh kai ba da gi hayrok tagi okay okay kam no are matam kitang kai to wi ba gi Sing apa? Okay, ke suka. Teng tau ya ka to. Okay, ke suka. Sta wali teng tau ya ka to. Sister di, adong pun na sana wi ai. Wali teng sana ya ka to. Sisong phang to. yeah hi Simple lo wali teng sana sen tau ni. Ya ka to. Wali ni koi Manipur situation da. So mi mo phung lu koi opportunity ba. Mini ama pha rồi. cái youtube cái nó sẽ Ha. youtube cái đó YouTube ki MM story collection hai le ko. Adu gi haidi youth ki mo phung lu koi amal sinja ba. Adu gi oh sister gi mi ta hai bi ba. sylvia Oh ka wa de ge. lam fel tagi Lampel da ge. Oh cái no ne koi question je ma khatang han ha ke ko. Yam lai ba ne. Ahoi gi Manipur da yang hek tok padan ne thing ba se. Sisina kana en khan ba kana den khan ba. Ese youth oina koi Manipur pa lap ta. Ne thing ba sina. kana de khal Kana den khan la. Ado se kana den khan ba ji tunga ma de lai yong ni da wa khalam ado kari no hep ta phang lok pu ba. Kari kana ta ke. Nai kam ya lai ba. Wat amani dang hai se ke kai. Thang ja ba kha tang. haidi internet na dum hojikan internet na yam loi mobile bai ga dum lai ni Class nung yaw ba. class nung yaw ba ko bor so kanama like pa bor ga so kanam khang dab le ka da Tak thi ba gol na nuai ba gi. haidi hojikan nim de so tv gum pa radio gum ta na je phone noi na yam internet loi ta Mane man. aduna ado Adagi internet banking paisa thadok thajin. hoi GPA am lo sin na ram ni ko. yam loi sijina ram ni na Tinga pom sam da phai ta na ba do. Aduga sina last question oi jar ge kwa. Koi gi net thing ba samana lambi dum thing ma yaw na. Lambi jai numi humi thing ba ong le pa numi ba thing ba ong le pa sai ma ching de to bo se.
ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯄ꯭ꯔꯖꯥꯗ ꯁꯣꯛꯏꯅ ꯈꯟꯕ꯭ꯔꯥ ꯁꯣꯛꯇꯦꯅ ꯈꯟꯕ꯭ꯔꯥ ꯁꯣꯛꯑꯦ ꯑꯗꯨꯕꯨꯗꯤ ꯁꯣꯛꯑꯦ ꯑꯗꯣ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯊꯨ ꯑꯀꯥꯏꯒꯨꯝꯕ ꯂꯩꯗꯅ ꯑꯗꯨꯝ ꯈꯪꯗꯦ ꯑꯗꯨꯝ ꯀꯃꯥꯏꯅ ꯈꯪꯗꯦꯗ ꯂꯝꯕꯤ ꯊꯤꯡꯕ ꯅꯦꯠ ꯊꯤꯡꯕꯁꯤꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯂꯝꯕꯤ ꯁꯔꯀꯥꯔꯅ ꯇꯧꯔꯒꯗꯤ ꯐꯅꯤꯅ ꯈꯟꯕ꯭ꯔꯥ ꯍꯥꯏꯗꯤ ꯂꯝꯕꯤ ꯊꯤꯡꯕ ꯅꯦꯠ ꯊꯤꯡꯕꯁꯤ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯕꯥꯏ ꯃꯤꯟꯁ ꯀꯩ ꯂꯝꯕꯤ ꯑꯃ ꯊꯤꯔꯒ ꯃꯣꯏ ꯑꯣꯏꯅ ꯑꯁ ꯀꯃꯥꯏꯅ ꯑꯩ ꯈꯪꯗꯦꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯁꯇꯔ ꯃꯇꯝ ꯈꯤꯇꯪ ꯀꯥꯏꯊꯣꯛꯄꯤꯕꯩ ꯋꯥꯔꯤ ꯉꯥꯛ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯔꯣꯏ kể xuống cái đi Story nggak tahu ya katro. Story nggak tahu ya katro. Tadi kayak matang ni no. Simple ni aku Manipur situation dah youth ki kenogi youth ki apa macam punggon bagi. Yes or no kata ni. Natang lagi katro. Sumchan dan sah. Oh. Sumchan tang. MM story collection na YouTube dah lagi ni lupa. Aduh kita tahu ni. Ado kano ne koi gise imam story collection ni lah aku ne bako ado ka question siya manidang ne yam simple oi ba ese youth amo ne youth tahang question ne bako koi gi Manipur sida ilang am to kom tam da lambi thing ba se sise haidi praja da kanen khanbra kam yam sok ke kana den khanbra Sumai le yang am to pa lambi thing ba yam thina ka la tre ko haidi akhoi yu tang ta na dum ma sumai na pa posei oli ba nu posei oli sing ja sida su ya mangza ba ma oye ba aduna kai gumba kai no ma alternate oi ba alternative oi da ama putho ga taw ba na phai khal le lambi thing ba khop pa si le makta le mak negative point ata ne khal mane lambi thing bu su taw da ya da saka taw le taw ngai taw da pi de oi sa ba adu so mi won da so mo kai ba pi da no ma gi thawak taw ba khop pa ne sai bil hoi hoi ado ga last oi na ko koi gi net lambi thing với chả được ko net chu dum thing ni da net thing với sina kam yam sok ke kam yam sok de ge sitang ga hai ba ne thing ba je kai su kana ba di oi de khal le khan ba da samana ba situation ko ba samana ba dum thing re so dum taw thing re dum taw da na ko ado thing da ba na phai na khal le Canada ba na yam gi ba gi hoi hoi adu mayam na saw ba heman gi ba dai budi taw pa ta ne ba okay okay adu su Canada ba do khoi da na oi je Canada ma ta oi da na yam ba koi da ne mang ja ba da mang za ba oi ba yam ma sister matam tang ka to ko ado sister mi ta ha bi rom ba Selina kai dai no ai kong ba da gi ke ke hona bi ti ge ai hoje MSc nursing student oi ri okay okay yam ma sister matam tang ka to ko bai Sister, wali nga tang tao ba ya ka wali nga tang tao ba ni ya matam la lai bi ka dro chala doi ni sister wali nga tang tao ya ka sister wali nga tang tao ya cái hori no matam tang lai ai din yang tao matam da lambi su ting da bi ni su ting da bi da ko saka ne atop lambi ma thi ra praja ya pa ma do ko phangal la ga di si phanim thambi ba antaga net ka lambi ka ting da bi da ko saka ne praja ya pa ma je atop by means to phangal la ga di net ka sina phanim khan ba ba 이제 모이도 나의 건 좀 더가 더 하닝에 하이디 가당 노티스 kumba khatan thoga haidi adu kumba khatai to bai tapta mapan thong do to han bai tapta khata to do du nongai te sister gi mi kai go bi riba kai de no yang lam de kai kai hona bi ge je ni tha ge to nit mai ba ko ji ro thank you thank you Koi je MM story have YouTube channel de lak ne ko som na so ado MM story channel lak se question hadi amani na han je ge to ne ko koi gi Manipur ne thing je phain kan ra phaten kan bi bra Dani thing sa amarom da su relaxation khara phange ko aduga amarom da su phatte ga gino da some emergency gi ba money transaction adi ato pa Delhi gi tawnari ba thok mam se yamna affect online da to bu thaba ang sin class yaw ba yamna kai ba pi ba okay aduga koi gi ne thing ga ta lambi ji so dum numi hum ni thing ba mari thing ba to idana achim che thing ba je sina praja sida wa pi in khan ba phain kan ba yam di pi ga gina habe matam da khoi se health sector da thabak taw mi sing se sigi oina so marak marak ta khoi gi
ꯅꯤꯁꯥ ꯆꯥꯁꯜꯂꯒ ꯕꯟ ꯇꯧꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯏꯁꯥꯃꯛꯁꯨ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯣ ꯗ꯭ꯌꯨꯇꯤ ꯆꯠꯂꯤꯅꯤꯒ ꯍꯥꯏꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯤꯗꯕ ꯌꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯈꯤꯇꯪꯗꯤ ꯑꯦꯐꯦꯛ ꯇꯧꯋꯦ ꯑꯃꯔꯣꯝꯗ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯕꯥꯛꯀꯤ ꯈꯜꯂꯒꯕꯨꯗꯤ ꯐꯩꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕꯁꯦ ꯑꯗꯣ ꯑꯃꯔꯣꯝꯗꯁꯨ ꯑꯀꯥꯏꯕ ꯃꯌꯥꯝ ꯄꯤꯌꯦꯅ ꯈꯜꯂꯦ ꯅꯣꯡꯃꯒꯤ ꯁꯨꯔ ꯆꯥꯕ ꯑꯗꯨꯒꯨꯝꯕꯗ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯅ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯒꯤ ꯃꯤꯡ ꯁꯥꯌꯥ ꯀꯥꯏꯗꯩꯅꯣ ꯁꯤꯡꯖꯃꯩꯗꯤ ꯀꯩꯀꯩ ꯇꯧꯕꯤꯒꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯅꯔꯁꯤꯡ ꯀꯣꯂꯦꯖꯇ ꯑꯣꯖꯥ ꯑꯣꯏꯅ ꯂꯩ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯁꯇꯔ ꯃꯇꯝ ꯈꯤꯇꯪ ꯀꯥꯏꯊꯣꯛꯄꯒꯤ ꯐꯠꯇ꯭ꯔꯣ ꯁꯤꯁꯇꯔꯗꯤ ꯋꯥꯔꯤ ꯉꯥꯛꯇꯪ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯐꯣꯡꯗꯣꯛꯄꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩ ꯄꯤꯖꯕ ꯁꯤꯁꯇꯔ ꯋꯥꯔꯤ ꯉꯥꯛ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯒꯗ꯭ꯔꯣ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯤꯁꯇꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯐꯣꯡꯗꯣꯛꯄꯒꯤ ꯑꯗꯨꯒꯨꯝꯕꯒꯤꯅꯤ ꯃꯇꯝ ꯈꯤꯇꯪ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯃꯦꯟꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯏꯕ ꯀꯣꯏꯁꯟ ꯍꯪꯖꯔꯒꯦꯀꯣ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯒꯤ ꯂꯥꯛꯆꯕꯅꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯒꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯁꯤꯁꯇꯔꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯦꯠ ꯊꯤꯡꯕꯁꯦ ꯁꯤꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗ ꯀꯥꯟꯅꯩꯅ ꯈꯟꯕ꯭ꯔꯥ ꯀꯥꯟꯅꯗꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯁꯨꯛꯀꯥꯟ ꯀꯥꯟꯅꯗꯦꯗ ꯅꯦꯠ ꯊꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯊꯤꯡꯉꯦ ꯍꯥꯟꯅ ꯐꯤꯕꯝꯗ ꯑꯗꯨꯝ ꯇꯥꯏ ꯏꯔꯥꯡ ꯍꯧꯔꯤꯁꯦ ꯁꯤ ꯁꯦꯝꯃꯤ ꯑꯗꯨꯝ ꯑꯇꯣꯞꯄ ꯃꯤ ꯈꯛꯇꯪ ꯇꯥꯏ ꯍꯥꯃꯨ ꯇꯥꯕ ꯍꯣꯏ ꯑꯗꯨꯝ ꯁꯤꯒꯤ ꯅꯥꯒꯤ ꯃꯌꯥꯝꯗꯨꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯗꯨꯝ ꯇꯥꯏ ꯇꯥꯔ ꯇꯣꯛꯈ꯭ꯔꯦꯕ ꯍꯧꯖꯤꯛꯀꯥꯟ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯎꯅꯩꯁꯤꯅꯦ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯜꯂꯦ ꯑꯇꯣꯞꯄ ꯁꯦꯛꯇꯔꯗꯗꯤ ꯀꯩꯀꯩ ꯑꯀꯥꯏꯕ ꯄꯤꯒꯦ ꯅꯦꯠ ꯊꯤꯡꯕꯁꯤꯅ ꯁꯦꯛꯇꯔ ꯍꯥꯏꯁꯤ ꯏꯗꯨꯀꯦꯁꯟꯗꯗꯤ ꯃꯌꯥꯝ ꯄꯤꯔꯦ ꯕꯦꯡꯀꯤꯡ ꯁꯦꯛꯇꯔꯗꯁꯨ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯣꯏꯁꯟ ꯑꯃꯨꯛꯇꯪ ꯅꯦꯠ ꯊꯤꯡꯕꯩ ꯇꯥꯏꯞꯇ ꯂꯝꯕꯤꯁꯨ ꯑꯗꯨꯝ ꯊꯤꯡꯉꯤꯗꯅ ꯁꯤꯅ ꯀꯩ ꯃꯌꯥꯝꯗ ꯑꯋꯥꯕ ꯄꯤꯕ꯭ꯔꯥ ꯑꯋꯥꯕ ꯄꯤꯅꯦ ꯐꯩꯅ ꯍꯥꯏꯗꯤ ꯀꯥꯟꯅꯩꯅ ꯈꯟꯕ꯭ꯔꯥ ꯀꯥꯟꯅꯗꯦꯅ ꯈꯟꯕ꯭ꯔꯥ ꯂꯝꯕꯤ ꯊꯤꯡꯕꯁꯦ ꯂꯝꯕꯤꯁꯦ ꯊꯤꯡꯉꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤꯚ ꯂꯣꯝꯗ ꯄꯨꯔꯛꯑꯗꯤ ꯐꯕ ꯂꯝꯕꯤꯁꯦ ꯊꯤꯡꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯊꯤꯡꯉꯤꯁꯤꯒꯤ ꯑꯐꯕ ꯔꯦꯁꯄꯣꯟꯁ ꯐꯪꯉꯦ ꯍꯥꯏꯗꯤ ꯊꯤꯡꯉꯒꯁꯨ ꯑꯗꯨꯝ ꯂꯣꯏꯔꯛꯄꯗ ꯆꯞ ꯃꯥꯟꯅ ꯇꯥꯕꯗꯣ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅꯦ ꯑꯗꯨꯝ ꯊꯤꯡꯉꯁꯨ ꯊꯤꯡꯗꯁꯨ ꯆꯞ ꯆꯥꯟꯅꯗꯦ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯆꯟꯆꯜꯂꯤ ꯀꯥꯏꯗꯩꯅꯣ ꯂꯤꯂꯣꯡꯗ ꯀꯩꯀꯩ ꯍꯣꯠꯅꯕꯤꯔꯤꯒꯦ ꯑꯩ ꯍꯧꯖꯤꯛ ꯃꯥꯁꯇꯔ ꯂꯣꯏꯁꯤꯜꯂꯒ ꯐꯣꯟ ꯂꯣꯏ ꯇꯧꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯐ꯭ꯌꯨꯆꯔꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯋꯥꯔꯤ ꯉꯥꯛ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯁꯤꯁꯇꯔ ꯋꯥꯔꯤ ꯉꯥꯛ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯁꯤꯁꯇꯔ ꯋꯥꯔꯤ ꯉꯥꯛ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯊꯦꯡꯕꯤꯔꯕꯣ ꯁꯤꯁꯇꯔ ꯋꯥꯔꯤ ꯉꯥꯛꯇꯪ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯄꯣꯠ ꯂꯩꯅ ꯁꯤꯁꯇꯔ ꯋꯥꯔꯤꯉꯥꯛꯇꯪ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯊꯦꯡꯕꯤꯔꯕꯣ ꯁꯤꯁꯇꯔꯗꯤ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯐꯣꯡꯗꯣꯛꯄꯒꯤ ꯑꯗꯨꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯕ ꯁꯣꯔꯤ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔꯗꯤ ꯑꯩꯈꯣꯏ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯀꯣꯏꯁꯟ ꯌꯦꯁ ꯑꯣꯔ ꯅꯣ ꯈꯛꯇꯪ ꯄꯤꯕꯅꯤꯗ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯐꯣꯡꯍꯟꯕꯒꯤ ꯋꯥ ꯈꯛꯇꯅꯤꯗ ꯀꯨꯏꯔꯣꯏ ꯃꯤꯅꯤꯠ ꯑꯃ ꯉꯥꯏꯌꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅꯦꯠ ꯊꯤꯡꯕꯁꯦ ꯀꯥꯟꯅꯩꯅ ꯈꯟꯕ꯭ꯔꯥ ꯀꯥꯟꯅꯗꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯥꯟꯅꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯀ꯭ꯂꯥꯁ ꯂꯣꯏ ꯄꯣꯁꯄꯣꯟ ꯇꯧꯔꯒ ꯂꯩꯔꯦ ꯃꯔꯣꯝꯗ ꯁꯥꯇ꯭ꯔ ꯑꯩꯈꯣꯏ ꯀꯥꯟꯅꯗꯦ ꯍꯥꯏꯇꯥꯔꯦ ꯁꯥꯇ꯭ꯔꯗ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦꯕ ꯑꯗꯩ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯀ ꯌꯥꯎꯕꯁꯦ ꯁꯤꯁꯨ ꯂꯣꯏꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯔꯣꯝꯗ ꯃꯅꯤꯡ ꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯥꯅꯦ ꯑꯗꯨꯒ ꯂꯝꯕꯤ ꯊꯤꯡꯕꯁꯦ ꯀꯥꯟꯅꯩꯅ ꯈꯟꯕ꯭ꯔꯥ ꯀꯥꯟꯅꯗꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯇꯥꯡ ꯄꯣꯜꯂꯦ ꯑꯗꯨ ꯁꯤꯁꯇꯔ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯁꯨ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯤꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯣꯏꯁꯟꯗꯣ ꯀꯃꯦꯟ ꯑꯗꯨꯝ ꯍꯥꯞꯄꯤꯔꯝꯃꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯡ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯦꯝ